Original Maitai Mayek script Thadou wasi Manipur gi Saitharul Kumbabada Khongjai haina record lerami. Thadou di Kuki Natte haina Thadou Students Association General Headquarters TSC General Headquarters na Fongdurkli. TSC GSQ gi spokesperson Biki Thadou na Thadou rakiba Cherulamada social media da Thadou wasi Kuki ni amadi Kuki su Thadou ni haina campaign ama satharakpa thengnare asumna lana sandokpa asina miyamda samamna bathogali colonial perota Saitharul Kumbaba asi translate tawbada kumjali singama chanipal mafra mathoida Mezo Maxwell na Bengali clerk amada English translation tawnana bapautak pireduna khongjai asi Thadou gi mahuta Kuki haina interpret tawki colonial era level asi Laidunasu Thadou'na Khongjai natragana Thadou oina masak ngangnana bahonadun lakli adubu Khongjai Kuki Thadoubu amat oina manahanduna miyamda uhanbana Thadou asi Kuki ni haina misidentification tawduna samamna bapuonna bagi maram ohelakli serolosina makha taradunu Kuki asi ethnic name Natte separatist political ideology amani kumjalisingam chamapa yankhai taruki scheduled tribe list amendment amasung Manipurga marinaba presidential order da community kumapan asi makhoi gi language amasung culture da tongana masak khandoki list asida khongjai haina khangnaramba Thadou asi entry number kuntareta top na notify tauki list asida Kuki haina panba yaukhidi amaromda khongjai haiba tamasina Thadou Kuki gi marakta samamnaba thoganaba maram ohelli hariba tamasi anti Thadou amasung Kuki supremacist group singna Makhoigi supremacy adumak lehandanaba Thadou gi miyam marakta hogdokibani Thadou inpi ne kumjalisingama chamapal marifugi matamdagi hauna Kuki natraga any Kuki tribes haiba tamasi Manipur gi ST lista sakhangbagi mayokta leiduna laki Manipur da leidiba yelomi furup singna amat oina punsinduna Kuki supremacy gi mayokta chapchana leminarasi apunmagi oina masibu thengnadrabadi lamda masida tung koiba santi amadi tangdu laitaba purpa ngamloi Thadou gi identity language culture amasung historical dignity chapchana ngakani su hairi